Manager music to patharak laga push amuk sat tawki. Push sat tawki badagidi tomthinsu fat hogatuna Yaisna gi manakta sangsilai. Sap manana Mr. Yaihensu Yaisna gi manakta phatlai. Nupa anido oina thengaina duna anisi oina konsinakre. Anisi gi matawduda lairiba customer mayamdusu loina nokhatlarai. Yaisna di selfie amaga sufat kaphawi. Haina kibagi matung ina table anisigi 50% discount pire haiduna lauthorai. Asigi matungda laimado Mr. Yaihengi office laklami. Waiting hall asida ngaidra lairami tanza asida Mr. Yaihen ngan bagaloina na laklami Mr. Yaihena papa meeting yaurkhige nang ekipsida sanaramuko maramukpani si hairaga Mr. Yaihen su sangkhre laimado phone lauthoklaga magi nupada phone phat tawki moi pabung Mr. Yaihen magi masa nupaduga ure masigi matung ngan magi manakta sangsinduna wari saba huzilli onthokna nungsikreda bungogi mingna kari koba haina hangai ngan bado wangang de bida magi karto puthoklai ai wangang pa yade ngan ba kawi haina thamba karto laimana su ure laimana haima asuk nungsiba angang sibu wangang daba haiduna masinda tapna soli aduga hauzikido nangi papa oidoiro haina hangai nganba mangaktu anirak phatphat nomi aduga laimana amu makha tarai ado nangi mamadi matamasida nganbana magi phone do puthokuna Yaisna gi photo uli laimasu haifet non tharaga yengi oh sisiro Laima, mami to lauthoklaga. Ha, sise, nangi mama ne ba. Nganba, wado khazi khumba horai. Mane. Asam na laima do halakle, thoibasu. Laijaga wari watai ngahak tawduna. Yaisna na halakpado, ngai minarami. Yaisna do hek lakpa ubaga, laijati. Yaisna gi manakta sangsilakhi, aduga, tapna. Nang halakpa yamna phare mamaga babaga se Mr. Yaihen gi maramda hangmadal loire aina budi karimda haikidabane ado ai mapanda layurage nang ngangna jahoro ase hairaga laijado mapanda thokre Yaisna mama mapa anida onsillaga ai beksa amda thamokige hairaga kada sangkhige tawi laimana ngaikho beg thambaga lairi sida hana amta lao upai leiti Yaisna mama mapagi manakta tapna sangai aduga table dagi angur maru ama phat hoksinduna sakhi laimana ai Mr. Yaihen unarurabani wahai da tamada Yaisna zarama poto phat kam thoklai kai hamba unabanate unar e haibane masidi ase haiduna hairai masidagi laimana zara hekta kamtharai Mr. Yaihen gi masanu padana nangbu mama ni haihowi nangi nungsinaba nangi luhongbada aikhoi thingadaba nate adubu nupasigi masa ama laibanina nangonda lakadaba mayangi miyeng haiba masulai aduga nupase karama mino imung manungna kamai tawba haibado fazana khangdabadi yadabane wase tamada Yaisna ma Mr. Yaihen gane aiga mari sunlai leina de noina khanding bakhalo si haiduna hairai masanu pidugi matongduda laima thamoi nabagi acting tawrai aduga kapsinnaraga isa nupise jawre mama ingonda phau sauna ngangba hore moi mapa thoibana laima bu themjili Yaisna di mama mapa gi acting do ubada mami nabada loire tanza sida Yaisna gi phone da message ama lai laijana amta tholo
haiduna tharakpani yaisnadi phanadum phare haiduna khalai ma yampaktre nang laijana kauri aim da thokhige si hairaga mapanda phatchen thokhi mama mapa ani dudi khuiraga lehawi yaisna mapanda tholakpada laijda onsilaga aibu ani sigi langdagi kanbi be thank you haina haira e laijna yaisna gi mamaido fatlai to hala e anduga car thamdana lepliba Mr. Yahendo ula e anduga laijna siron tawraga aina ne changakta namane na asida pharga thamini bema yaisna yarakta ngangaga maga janghan be yabanate haina khoma e warido hawhalo dudi haina changkhre Mr. Yahena su changasdana dude si hairaga change tawi yaisna na nate tu aigi nungsa amta khalamo nungsa yamna sayeba kaina masida tholakpa pungang dangang silli masidagi Mr. Yahena tapna aina la ise nangna aigi maramda hena khangnaba hotnabada matam kayam kuina lawgani habado adu khangge lakpane wada tabada yaisna na nangse sahi kumapan surabade nangna he polakpadai kai tawkhre nainabadane sahi ani ti sangani Mr. Yahena yamabada chayol ani adudi yaroi mi ai wado haiba loidrigai Mr. Yahena memory card ama pira e ai information bomba sida loina suna yorabane aduga nangna khangadaba jamamna vehekta yorakpada aibu khanghalo ai nangonda sengna dum hairake yaisna na memory card to fatlawi aduga hoi hairake sina phare adudi ai sangage ko hairamaga sensenkre Mr. Yahen khamaga nang hote kaino mana torisibo atopa nupaga mai kasida pharaga thamijala si haina sondana leihawi yaisana karakpada laijato magi stair da ngaidna leirami mamaga babaga ki matangadi nang hairambro haide nang ne mama hoiga Mr. Yahen gamda phajana una handa bi yaroi natradi mama hoina mai hogi saurani yaisna na as kaidaino asigi nupase pura karan mapini mama hoiga una khrandi amuka hena karan taraktuine una hanbaga yaba jalate mama hoise hayeng chalhanna basilasi laijana as mama hoina marol ama Mr. Yahen ga unandri fau halu doiba kainom tawri ko wase tamada yaisna na ngai khose ase hairaga laijada mama mapa ani se chalhan khinaba plan do sinba horai somna ngan mana mapada mama karam kanda yumda laktuino haina message ta khanghalai Mr. Yahen matha sarapna chayol ani bukti ngai patare tana haidana masanu pada thema e asana mathangi numitana yaisna na laijagi number do Mr. Yahen haina save tawsili aduga Mr. Yahen ga message thanabi mawong do uhalli matamasida laimana Mr. Yahen gara nangna message thanari do aikhoi unana bhayoda abta haikhonda haina insila e yaisna na as ma haige ba ase hairaga message isinai aduga mabung nungaitaba saraga toilet amta sangu hige haiduna phone da thamamaga changkhre washroom madungda magi atopa phone dagi message thakre thaba horo message tharani Mr. Yahen yamna malaluko good luck haiduna thakhirami laijana su hoi haiduna message to halai asomna na
Laimana masanupigi phone do hek paikhatpaga Mr. Yaikhendagi message notification ama lai laimana su notification lai bado ure laimana phone paira ise Yaisnagi mamani aduna Mr. Yaikhendna haiduna reply pira laimana nang sangba kanda hairao mama hoiga amta unase yai aunty ai sano ina laksage si haina halai somnana ka manungda yaisnado yam kana no pakhangi aduga ngaihak leiraga tholai phone do phat lauraga ma kaigino Mr. Yaikhenda text tharamisibo haina hangjilai laimana haima aina ne aise yaisnagi mamani nang amta unaba pami haidana haibani nupa se yam phaine he aikhoi bu unaba ma oina aikhoi gi yumda lake dana haire cho mama ga baba ga gari amta pharamo si hairaga mama mapa ani do nok tana thokre ma no ni ni lai khisiba ase haiduna haijele po ne matungdana no aga laijada message thakre great job baby horen dinner ahoba ma titobike nangi reward oina asumna mathangi numita yaisna mama mapa moi ahum taxi ama tawraga moigi khungang adu dalak minare tanjasta laijadagi message ama phatpaisilai kaino great job haibo iPhone yaktadana sembal loida ngairi mamada message ka thadriko haina text ama lai adu umada yaisna do mamil lang tholai aduga message history da changubada mama ka thanari bado Mr. Yaikhen masama ko oiraga leirami madu umada yaisna do masinda soli loire dana sidia haiba tawbaga Yaikhen su yaisna gi thongan dumaktada khamare gari dagi kumtharaklaga yaisna da Dr. Yaisna nangi hungang sida aiba kawbirakpagi damak thank you nangna aise khaga yaba hore natra haidana amuka haizlai yaisna na natte ko sigi wari se yamna sangkre soidana tawkiba ngaktani se nang haloba ai ko na phasana lirage ba wari do hairaga Yaikhen do chatlona illi tanjasida mama mapa ani do su tholai ani do he ubaga Yaikhen se poirena talakhimba masano pipining naba ahal mansingda lamsa thogalon phajana ulo haibeda ningsinga aduda Mr. Yaikhen do ima baba nasa khurumjare ahal ani do su Mr. Yaikhen ge thogolon sita yamna ngaksare Yaikhen ge nanganda yamna kana selai Mr. Yaikhen ju hande yaisna bo konsilaga ai samakni yaisna gi friend si wa to tabada yaisna Mr. Yaikhen ge nanganda amuka hena kana selai aduga tapna ino nang haido haina haira makhoi ani siki matawda mama mapa ani adi makhoi ani se yamna nungsinabagi mawongda oina ubikhre masigi matung Yaikhen na purakpa gip mayamdo amu pusilai nupasa tawriba kadar se laimaga thoibaga na pena bani masanu pipu nungai na thamba ngamgani haibadu ulibani aduga plan singse poirega maga na phajana yatlaga la abani asunna makhoi mari se living room da phamaga wari batai tawba hori laimana gip mayam purakpai isana taru ba thaba khudima mai pakpu oyuko haidana thagalai masanu pidi amada yauzabani luhongbai matang sina kamai tawse bahaina laimana hangai Yaikhen na phala ma puthoraktuna luhongbagi arrangement adogi professional project ni haidana mama papa ani duna ulai matang asida yaisna na ma aikhoi ani gi luhongbase aseng manatabane langanu haigam ingit tawrai aduga
ꯐꯥꯏꯜꯁꯤꯡꯗꯣ ꯌꯦꯡꯉꯕ ꯃꯇꯨꯡ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯣ ꯋꯥꯈꯜꯗ ꯈꯜꯂꯛꯏ ꯃꯤꯁꯇꯔ ꯌꯥꯏꯍꯦꯟ ꯑꯁꯤꯅ ꯂꯨꯍꯣꯡꯕ ꯑꯁꯤꯗ ꯁꯦꯔꯤꯌꯁ ꯇꯥꯖꯩ ꯂꯣꯏꯅꯅ ꯃꯤꯁꯇꯔ ꯌꯥꯏꯍꯦꯟꯁꯦ ꯏꯆꯝ ꯆꯝꯕ ꯏꯄꯪ ꯄꯪꯖꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯕꯁꯨ ꯈꯪꯂꯦ ꯃꯇꯝ ꯑꯁꯤꯗ ꯊꯣꯏꯕꯅ ꯇꯞꯅ ꯏꯕꯨꯡꯉꯣꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯦ ꯃꯥꯒꯤ ꯃꯃꯥꯗꯗꯤ ꯀꯔꯝ ꯇꯧꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯋꯥꯁꯦ ꯇꯥꯕꯗ ꯃꯤꯁꯇꯔ ꯌꯥꯏꯍꯦꯟ ꯃꯥꯏꯊꯣꯡꯗ ꯐꯠ ꯍꯟꯖꯤꯜꯂꯤ ꯌꯥꯏꯁꯅꯥꯅ ꯄꯥ ꯑꯗꯨꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯈꯤꯇꯪ ꯑꯣꯏꯕꯅꯦ ꯍꯩꯃꯥ ꯈꯪꯗꯕ ꯌꯥꯗꯕꯅꯤꯅꯦ ꯂꯩꯃꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯗꯨꯃꯛ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯏ ꯃꯃꯥ ꯍꯣꯏꯗ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯌꯣ ꯅꯪꯒꯤ ꯑꯉꯥꯡ ꯂꯩꯔꯦꯅ ꯃꯃꯥ ꯍꯣꯏꯅ ꯂꯨꯍꯣꯡꯕꯁꯤꯗ ꯌꯥꯔꯣꯏꯗꯕ ꯀꯩꯁꯨ ꯂꯩꯇꯦ ꯊꯃꯣꯏ ꯁꯦꯡꯕꯗꯨꯅꯦ ꯃꯔꯨꯗꯤ ꯏꯆꯥ ꯅꯨꯄꯤꯕꯨ ꯇꯨꯡꯗ ꯋꯥꯒꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯃꯃꯥ ꯍꯣꯏꯅ ꯈꯟꯖꯟꯕꯩꯅꯦ ꯃꯇꯝ ꯑꯁꯤꯗ ꯌꯥꯏꯍꯦꯟꯅ ꯇꯞꯅ ꯉꯥꯟꯕꯒꯤ ꯃꯃꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯩ ꯏꯊꯟꯗꯅ ꯌꯣꯛꯆꯔꯛꯄꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯛꯏ ꯂꯩꯃꯅ ꯃꯃꯥꯗꯨꯒ ꯋꯥꯔꯤꯗꯤ ꯂꯣꯏꯁꯤꯟꯅꯈ꯭ꯔꯕꯣ ꯍꯥꯏꯅ ꯍꯪꯉꯛꯏ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯏꯁꯅꯥꯗꯤ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯃꯥ ꯅꯣꯏꯅ ꯍꯪꯅꯤꯡꯕ ꯄꯪꯍꯪꯗ ꯍꯪꯉꯦ ꯇꯣꯛꯑꯣꯁꯦ ꯍꯧꯒꯠꯂꯒꯦ ꯑꯩꯈꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯌꯥꯏꯍꯦꯟꯅ ꯉꯥꯟꯕꯒꯤ ꯃꯃꯥꯁꯦ ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯐꯕ ꯃꯃꯥ ꯑꯃꯅꯤ ꯍꯥꯏꯅ ꯍꯥꯏꯒꯦ ꯑꯩꯒꯤ ꯏꯇꯩꯃꯅꯦ ꯋꯥꯁꯦ ꯇꯥꯕꯗ ꯌꯥꯏꯁꯅꯥꯗꯣ ꯌꯥꯏꯍꯦꯟꯗ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯃꯆꯤꯟꯗ ꯇꯞꯅ ꯑꯩꯗꯤ ꯉꯥꯟꯕꯒꯤ ꯃꯄꯥꯁꯦ ꯅꯪꯅꯦꯅ ꯈꯜꯂꯨꯏꯅꯦ ꯌꯥꯏꯍꯦꯟꯅ ꯑꯩꯒ ꯅꯛꯅꯕ ꯏꯃꯨꯡ ꯑꯩꯅ ꯊꯥꯖꯕ ꯃꯤꯅ ꯉꯥꯟꯕꯒꯤ ꯃꯃꯥ ꯃꯄꯥ ꯀꯅꯥꯅꯣꯁꯦ ꯈꯪꯒꯗꯕꯅꯦ ꯑꯩ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯠꯇꯗꯁꯨ ꯈꯪꯍꯟꯅꯤꯡꯗꯦ ꯑꯁꯨꯝꯅ ꯌꯥꯏꯍꯦꯟ ꯈꯔ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯛꯄ ꯃꯇꯝꯁꯤꯗ ꯂꯩꯃꯅ ꯐꯔꯦꯁꯦ ꯅꯪꯅ ꯉꯥꯟꯕꯒꯤꯗꯃꯛꯇ ꯂꯦꯞꯂꯤꯕꯁꯦ ꯁꯤꯅ ꯅꯪꯒꯤ ꯏꯇꯩꯃ ꯑꯃꯗꯤ ꯗꯗꯥꯒꯅꯁꯨ ꯄꯦꯟꯒꯗꯧꯔꯤꯕꯅꯤ ꯐꯔꯦꯁꯦ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯨꯔꯁꯤ ꯕꯦꯃꯥ ꯂꯥꯛꯑꯣ ꯀꯩꯀꯩꯅꯣ ꯁꯤꯟꯅꯕ ꯍꯥꯏꯗꯨꯅ ꯆꯥꯅꯕ ꯁꯤꯟꯕ ꯍꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯂꯟꯁꯇꯣ ꯂꯧꯅꯕ ꯇꯧꯔꯦ ꯂꯥꯏꯔꯕ ꯏꯃꯨꯡꯅ ꯌꯥꯝ ꯋꯥꯅ ꯁꯦꯝꯖꯕ ꯃꯊꯦꯜꯅꯤ ꯌꯥꯏꯍꯦꯟꯅ ꯍꯩꯅꯈꯤꯔꯣꯏ ꯈꯟꯕꯗ ꯌꯥꯏꯁꯅꯥꯗꯣ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯥꯗꯣ ꯁꯤꯜꯂꯤ ꯂꯥꯡꯉꯤꯕ ꯃꯊꯦꯜꯗꯣ ꯑꯗꯨꯃꯛ ꯍꯔꯥꯎ ꯇꯌꯥꯝꯅ ꯆꯥꯏ ꯃꯥꯏꯊꯣꯡꯗꯁꯨ ꯅꯣꯛꯏ ꯃꯣꯏꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯌꯥꯏꯍꯦꯟ ꯊꯣꯏꯕꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯁꯨꯖꯨ ꯈꯔꯁꯨ ꯊꯛꯈ꯭ꯔꯦ ꯂꯩꯃꯅ ꯊꯣꯏꯕꯗ ꯌꯨ ꯌꯥꯝꯅ ꯊꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯂꯩꯃꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯀꯦꯌꯔ ꯂꯧꯖꯕ ꯃꯇꯧꯗꯨꯗ ꯃꯃꯤꯠ ꯏꯔꯥꯖꯦꯟꯅ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ ꯃꯇꯨꯡꯗ ꯂꯩꯃꯅ ꯉꯥ ꯊꯣꯡꯕ ꯐꯣꯡ ꯁꯥꯕꯗꯣ ꯄ꯭ꯂꯦꯠꯇ ꯍꯥꯞꯇꯨꯅ ꯄꯨꯊꯣꯔꯛꯏ ꯌꯥꯏꯍꯦꯟ ꯄ꯭ꯂꯦꯠꯇꯣ ꯂꯥꯝꯕꯗ ꯌꯥꯏꯍꯦꯟꯒꯤ ꯃꯈꯨꯠꯇꯣ ꯈꯔ ꯄꯣꯛꯏ ꯌꯥꯏꯁꯅꯥꯅ ꯁꯨꯖꯨ ꯕꯣꯇꯜ ꯑꯃ ꯁꯠ ꯄꯤꯁꯤꯜꯂꯛꯏ ꯁꯥꯔꯤꯗꯣ ꯏꯪꯕꯅꯦ ꯁꯤꯁꯦ ꯌꯥꯏꯍꯦꯟ ꯇꯞꯅ ꯂꯧꯋꯤ ꯂꯩꯃꯅ ꯁꯦ ꯑꯗꯨꯅ ꯌꯥꯔꯣꯏ ꯁꯤꯗ ꯕꯥꯠꯔꯨꯝ ꯂꯩꯕꯅꯦ ꯑꯗꯨꯗ ꯀꯣꯜꯒꯦꯠ ꯈꯔ ꯇꯩꯁꯤꯜꯂꯣ ꯃꯔꯥꯏꯅ ꯐꯖꯅꯤꯁꯦ ꯊꯣꯏꯕꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯁꯣꯌꯥ ꯁꯣꯏꯁꯅ ꯍꯦꯟꯅ ꯐꯕꯅꯦ ꯁꯣꯁ ꯑꯣꯏꯅ ꯇꯩꯁꯤꯜꯂꯣ ꯂꯩꯃꯅ ꯏꯕꯨꯡꯉꯣ ꯀꯣꯜꯒꯦꯠꯅ ꯍꯦꯟꯅ ꯐꯗꯣꯏꯅꯦ ꯁꯣꯁꯅ ꯍꯦꯜꯂꯤꯗ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯃꯔꯩ ꯌꯦꯠꯅꯔꯛꯏ ꯌꯥꯏꯍꯦꯟꯅ ꯕꯥ ꯑꯩ ꯏꯃꯥꯒꯤ ꯀꯣꯜꯒꯦꯠꯇꯣ ꯍꯥꯟꯅ ꯇꯩꯁꯤꯜꯂꯨꯔꯒꯦ ꯋꯥꯁꯦ ꯇꯥꯕꯗ ꯂꯩꯃꯗ ꯅꯣꯛꯑꯒ ꯆꯣ ꯇꯩꯁꯤꯜꯂꯨꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯃꯤꯁꯇꯔ ꯌꯥꯏꯍꯦꯟ ꯕꯥꯠꯔꯨꯝꯗꯨꯗ ꯆꯪꯉꯛꯏ ꯑꯄꯤꯛꯄ ꯕꯥꯠꯔꯨꯝꯗꯨꯗ ꯁꯨꯅ ꯊꯝꯂꯤꯕ ꯀ꯭ꯔꯤꯝ ꯄꯨꯟꯅ ꯂꯩꯔꯤꯕ ꯕ꯭ꯔꯁ ꯀꯣꯜꯒꯦꯠ ꯃꯗꯨ ꯎꯔꯒ ꯃꯤꯁꯇꯔ ꯌꯥꯏꯍꯦꯟ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯜꯂꯛꯏ ꯃꯐꯝꯁꯤꯕꯨ ꯃꯥ ꯌꯥꯝ ꯊꯤꯅ ꯄꯥꯝꯖꯈ꯭ꯔꯦ ꯊꯃꯣꯏꯗꯣ ꯍꯥꯏꯐꯝ ꯈꯪꯗꯅ ꯏꯍꯨꯜ ꯑꯃꯅ ꯃꯉꯣꯜꯗ ꯌꯩꯔꯛꯄꯒꯨꯝ ꯇꯧꯈ꯭ꯔꯦ ꯃꯤꯁꯇꯔ ꯌꯥꯏꯍꯦꯟ ꯑꯍꯟꯗꯨꯒ ꯄꯥꯔꯒ ꯁꯨꯖꯨ ꯐꯅ ꯌꯥꯝ ꯊꯛꯆꯤꯟꯈ꯭ꯔꯦ ꯋꯥ ꯉꯥꯡꯕ ꯅꯨꯡꯉꯥꯏꯕ ꯃꯇꯥꯡ ꯌꯧꯔꯛꯂꯕꯅꯤ ꯌꯥꯏꯁꯅꯥꯅ ꯊꯦꯡꯖꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯄꯤꯔꯛꯏ ꯌꯥꯏꯍꯦꯟꯅ
Story Collection channel asibu like, share, subscribe, comment sungsoi soidana tawbiramo. Soi khilan khiba yawrabasu viewers khudingmak na ngakpi.